ꯊꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯇꯕ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯗ꯭ꯔꯤꯡ ꯑꯃ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯁꯤ ꯔꯨ ꯑꯞꯖꯥ ꯁꯤꯔꯞ ꯀꯧꯕꯅꯤ ꯃꯁꯤ ꯌꯥꯝ ꯍꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯁꯀ ꯆꯤꯅꯤꯒ ꯑꯇꯣꯞꯄ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯔ ꯍꯥꯞꯄꯒ ꯁꯦꯝꯕ ꯁꯤꯔꯞꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯗꯥꯏꯔꯦꯛ ꯊꯛꯑꯣꯏꯗꯕꯀꯣ ꯏꯁꯤꯡꯗ ꯌꯥꯜꯂꯒ ꯊꯛꯀꯗꯕ ꯑꯗꯨꯒꯤ ꯁꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯩ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦꯗꯣ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯁꯤ ꯈꯇꯪꯒ ꯏꯁꯤꯡ ꯈꯇꯪ ꯊꯛꯑꯁꯨ ꯌꯥꯏ ꯑꯗꯣ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯇꯦꯁꯇꯣ ꯍꯥꯏꯗꯤ ꯍꯥꯎꯕꯗꯣ ꯈꯔ ꯍꯦꯟꯅ ꯍꯥꯎꯍꯟꯅꯤꯡꯉꯗꯤ ꯁꯤ ꯈꯇꯪꯒ ꯊꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯇꯣꯞꯄ ꯑꯃꯅꯤ ꯍꯥꯞꯆꯒꯦꯀꯣ ꯃꯌꯥꯝ ꯎꯠꯆꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯆꯝꯄ꯭ꯔꯥ ꯃꯆꯥ ꯑꯃ ꯐꯖꯅ ꯁꯨꯝꯖꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝꯖꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯖꯨꯁꯁꯦ ꯁꯤ ꯖꯨꯁꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯏꯅꯦꯄꯜ ꯍꯥꯏꯗꯤ ꯀꯤꯍꯣꯝꯒꯤ ꯌꯣꯟꯕꯗꯣ ꯑꯗꯨꯒ ꯃꯩꯇꯩꯅ ꯁꯦꯝꯕ ꯑꯃ ꯌꯣꯟꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯣ ꯁꯤꯅ ꯄꯨꯗꯤꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯥꯛꯇꯣ ꯅꯨꯡꯁꯤꯗꯥꯛ ꯈꯔ ꯃꯅꯥ ꯃꯀꯨꯞ ꯃꯀꯨꯞ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯣ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯏꯁꯤꯡ ꯍꯥꯞꯄꯤꯔꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯍꯥꯎꯕ ꯑꯗꯩ ꯁꯣꯗꯥꯒꯤ ꯇꯦꯁ ꯄꯥꯝꯃꯁꯨ ꯁꯣꯗꯥꯁꯨ ꯍꯥꯞꯄ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯑꯩ ꯑꯌꯤꯡꯕ ꯅꯠꯇꯦꯕ ꯅꯣꯔꯃꯦꯜ ꯋꯥꯇꯔꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯈꯤꯇꯪ ꯍꯦꯟꯅ ꯆꯤꯜ ꯑꯣꯏꯅꯕ ꯏꯪꯅꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯁꯥꯕꯅꯤꯅ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯌꯨꯞꯁꯦ ꯈꯔ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯨꯁ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯔꯞꯁꯦ ꯔꯨ ꯑꯞꯖꯥ ꯁꯤꯔꯞꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯑꯃꯗ ꯍꯥꯞꯄ ꯌꯥꯏ ꯈꯤꯔꯗ ꯍꯥꯞꯄ ꯌꯥꯏ ꯄꯨꯗꯤꯡꯗ ꯍꯥꯞꯄ ꯌꯥꯏ ꯑꯗꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯕꯗ ꯍꯥꯞꯄ ꯌꯥꯏ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯏꯖꯤ ꯑꯣꯏꯅ ꯁꯝꯃꯔꯒꯤ ꯀꯩꯗꯤ ꯁꯥꯔꯛꯄꯒꯤ ꯊꯛꯄ ꯌꯥꯕꯗ ꯃꯌꯥꯝꯅ ꯎꯠꯆꯕꯅꯤ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯣꯏꯔꯨꯝꯖꯔꯤ